People's Alliance for Peace and Progressive Manipur gi liching makhada Kakching District ki mafam kayada kuki militansinga taunariba suspension of operations su handoknaba assembly da warep lauduna central lengakta thaduna su handu double standard oiba Assam Rifles Manipur dagi lauthoko haiba wakatsing taksiladuna wakat mifam phangkhre Kakching District ki Ilankhang Pokpi Mamang Lekaida Community Hall da PPAPPM gi makhada Ilankhang Pokpi apunba mairapai bilupna Wangkhong Ningthau Manai Community Hall da Waikhong Ningthau Manai apunba mairapai bilupna Waikhong Leimanai apunba mairapai bilupna Waikhong High School ground da amasung monitoring committee Kakching Khunau lamdam adugi mairapai bisinga loinana Kakching Khunau lamkhai da wakat mifam sing chathaki lamdam adugi club singa khusamnaduna Chathakiba wakat mifam sing aduda saruk yarambi mairapai biluching bina fongdorakpada tha asigi kunipandagi hauduna famgadoriba Manipur Assembly gi mifam asigi ahoba numita Manipur gi micham miyamda nongmai amadi bom kapsinba amadi yung kai kaya mai thaduna miyot minai chathariba kuki militant singa chatnariba su asi handoknaba warep tawgadabani amasung center lengakna warep adu thamduna tha asigi kunmapanda Loiraba su asi makhatana chanahalloidawani miyamge apamba asi thausadaduna su asi makhatana sandoklaklabadi miyamge achauba iholakani double standard oiba Assam Rifles sing asisu Manipurdagi athubada lengakna lauthokiduna atopa security force na mahutchilangadabani haina lengakna section wa thamlakhe Tangkuni makhataba amuk sulsi satharagba taragadi parja mayam singna akanba action lakhatuna akoi mayok nagani aduga Assam Rifle double standard ba Manipur da Assam Rifle double standard ba se sisu Manipur dagi lokthon biu mayra paibi elangkhau pi mai pen mayamna sima thamjaningi government da Manipur da sana iba suji senten lokho asida janaraga ai senten da se de thajin biro aduga tangkuma panjida makhatana tangkuma pandagi makhatana suje chanaga yaro hauti janaragadi Manipurda kogi maira paibi makhan makha kayagi khongjang changjilagani Su makhatana sangthaba yaroi miyam tangdu leitadana Mikhal pangthokpa yaroi Kakching District ki Land Record Sing DC Office Kakching da thamgadabani haina ngarang Kakching da miyamna wakat mifam famduna amadi khongchat chatuna DC Kakching gi khuthangda India gi Prime Minister amadi Manipur lenga ki CM da memorandum pishankre Steering Committee Civil Society Organization Kakching District na sinduna Kakching Kaithal Nauhalai Lebung Mamangda Kakching District ki yamlaba miyamna wakat mifam famlaba tungda DC Office Pauba Miyamna Wakat Khongchat Chatuna Memorandum Pishin Kiba Adu DC Masa Lairam Dabadagi ADM Gi Kuthangda Pishin Ki Wakat Khongjang Adugi Matangda Yakiba Steering Committee Civil Society Organization Kakching District Members Su Oiriba All Kakching Clubs Coordinating Committee Gi President KSH 𝗟𝗢𝗪 na Fongdorakpada Mamang Chahigi Megi Tang Ahumdagi Hauduna Ngasi Pauba Manipur da Tangdu leitaba leitriba asigi achauba horakpham oiriba kuke militant singa India lenga ka leinariba suspension of operations su tha asigi tang kunmapan dagi matungda makhatana chathahanba pamde su makhatana khuyek pinaba yaroi kuke militant singna chatharagliba lan asida miyoi lising yangkai henba mayum makai leitana lamangna tuna leiri maram asina lan asi loisinduna tangdu leitaba Puraktri Phawbagi Oina Parliament ki Mikhal Pangthokpasu sunga yaroi Mikhal Pangthoke hairabasu Manipurda tangdu leitaba puraklaba matungda pangthokadabani haina lengakta section wa thamlakli Nakal amaromda 𝗟𝗪𝗪 Kakching District ki Revenue Jurisdiction gi manungda leiba Khungang Singgi Land Record Sing District asigi concern office singda leitana Imphal loina pukhatkibadagi miyamda awaba kaya mayoknari Masi Kokhanaba Kakching District ki Land Record Sing Mari Lainaba Kakching gi office ta thamgadabani amadi Kakching District ta posting tariba officer sing amadi staff singna masagi mafam asida office karakadabani hairiba thabak sing asi Manipur lenga ki Mari Lainaba
ꯂꯣꯏꯁꯪꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 10 ꯐꯥꯎꯕꯗ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯀꯗꯕꯅꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯅꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯅꯁꯨ ꯂꯩꯉꯥꯛꯇ ꯆꯦꯛꯁꯤꯟꯋꯥ ꯊꯝꯂꯛꯈꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯦꯟ ꯔꯦꯀꯣꯔꯗꯁꯤꯡ ꯑꯁꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯊꯝꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯑꯣꯐꯤꯁ ꯀꯥꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯦꯟ ꯔꯦꯀꯣꯔꯗꯁꯤꯡ ꯑꯁꯤ ꯀꯛꯆꯤꯡ ꯄ꯭ꯔꯖꯥꯅ ꯊꯦꯡꯅꯔꯤꯕ ꯑꯁꯤ ꯃꯈꯣꯏꯅ ꯃꯁꯤ ꯀꯣꯟꯗꯨꯅ ꯇꯥꯡ 10 ꯐꯥꯎꯕ ꯃꯅꯨꯡꯗ ꯀꯣꯟꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯇꯥꯡ 10 ꯐꯥꯎꯕ ꯃꯅꯨꯡꯗ ꯀꯣꯟꯗ꯭ꯔꯒꯗꯤ ꯃꯈꯥ ꯇꯥꯕ ꯍꯦꯟꯅ ꯀꯟꯁꯤꯟꯕ ꯈꯣꯡꯖꯪ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯉꯁꯤꯒꯤ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝꯂꯕ ꯃꯦꯃꯣꯔꯦꯟ ꯑꯗꯨꯗ ꯏꯁꯤꯟꯕꯗ ꯑꯩꯈꯣꯏ ꯋꯥꯐꯝ ꯑꯁꯤꯁꯨ ꯊꯝꯖꯔꯝꯃꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯆꯠꯊꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯑꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 19ꯗ ꯂꯣꯏꯒꯗꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯅꯕ ꯍꯧꯖꯤꯛ ꯁꯁꯄꯦꯟꯁꯟ ꯁꯨ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯋꯥꯔꯤꯕ ꯑꯁꯤꯗ ꯅꯠꯇꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯟꯒꯤ ꯑꯥꯔꯃꯤ ꯐꯣꯔꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯌꯥꯝ ꯑꯃꯗ ꯀꯩꯁꯨ ꯂꯩꯇꯅ ꯃꯑꯣꯡꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯁꯨꯝꯂꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯁꯤ ꯂꯥꯛꯁꯤꯟꯗꯨꯅ ꯑꯁꯨꯝꯂꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯁꯨꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯁꯥꯡꯗꯗꯅꯕ ꯃꯁꯤꯒꯤ ꯗꯥꯕꯤ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯤꯐꯝ ꯋꯥꯀꯠ ꯃꯤꯐꯝ ꯑꯃꯗꯤ ꯔꯦꯂꯤ ꯑꯁꯤꯅ ꯃꯌꯥꯝꯗ ꯑꯁꯤꯒꯤ ꯑꯩꯈꯣꯏ